Manipur top channel gi maikei gi maruibi I pausing memna thamjari ahanbada kanglipak ki mairadi hoikhol haukip ki misi judicial inquiry tawgadabani haina governor da memorna bisinkre haukiba jun taraga mapan sagol sunumit chuchampur district ki langsing manbi security force ko ki khulai pai bisinga khothokna bagi thodok ta haidorakpa noi maruna panwadagi laikidrebi hoikhol haukip ki misi bu indigenous tribal leaders forum ITLF na judicial inquiry tawna badabi torakpa loina miat adugi mayokta ITLF amadi kotu na chuchampur amasum kangpokpi district ta kokiba indefinite shutdown ni khongjang ngasi changshili khongjang manungda ngarang ITLF na DC Chuchampuri kuthang Manipur ki governor da memorandum ama pishin ki bagaloina investigation sa thanaba ma judicial inquiry tawnaba takshin ki hari committee on tribal unity kotu gi meyang makha da nganung thilpung ama taba matam da gi satakhiba shutdown manungda business establishment educational institutions sing amadi private office sing thonlon ki national highway ani da gari sing sian bathingki adumenama emergency ki weba gari sing ni kom thoki kangpokpi district headquarter amadi gampified kotu gi thomi sing lambi da thoktuna shutdown mapung phana sakotki amaromdana Indian military academy da pass out pirakraba miyoi tarukpu wama kanglai pakna thagat pa phongdorakli Wakhalon manaba apunda wama kanglai pakna hana sainik school Imphal Manipur gi class 6 taki 12 phawba tamlaklaba matung India gi khwaidi gi wangba UPSC exam thaduna NDA khanduna English ngani ga kunga mathoi dagi English ngani ga kunga mari phawba graduation training phangba loina English ngani ga kunga mari gi June dagi English ngani ga kunga manga gi June taraga mari phawba basic training phanglaba matung Lieutenant gi rank phangkraba madi Indian Military Academy da pass out pirakraba miyoi tarukpu Manipur miyam gi damak sakthok saba madi nungai ba phongdok sari loinana miyoi taruk asi gi manung da yawrakliba Lieutenant Namoism nauba mitai gi damak da sakthok saba madi nungai ba wama kanglai pak ki maketi ki phongdorakli wama kanglai pak ki secretary publicity gi thopuri ba lamdamba salam na khuyek pi duna press thokpa chirol asina haribadi Wama kanglai pakna khwaidi gi nungai ribe se Lieutenant Namoism nauba mitai sai kungani the apok Namoism naran mitai amadi ma ki apok Namoism ongbi premila lai ma khwam pat khuno Imphal West lai ribe sina miyam gi damak leba ki damak ngasi phaw ka thok pa loina leita laira miyam gi damak chen chungduna wama gi asang ba thomi ama oibadana tana asang ba masa puthok pa ngamba asigi damak apian ba oibadana tana sakthok saba pu haidi Laibak ki thabak tawna mama ama oina angang singbu mi ama oina ba asoi angam yaudana asumba lamida lamjing biribi mama ama oibigi matik sarabi asigidamak hainingai letina nongai ba phongdok sari haidi loinana Lieutenant Nauba masin manau ohungi manungda mahangna ani subane haidi amaromdana CRPF amasum BSF na singkhong da leiba lopham sing lawu singbu tawbu yana ba ngak selagani Bangladesh ka tainari ba West Bengal amasung Pakistan ka tainari ba Punjab ki border village ta laiba lawpham sing security na ngak selaga law ubugum state asigi oina su singkhong singya da laiba lawpham sing CRPF amasung BSF na ngak senduna law sungu gi thabak pakhat pa horagani loinana security agency ani asigi makedigi masigi mathau ta ba thabak sing pakhat pa hokre hairi pausna makhata na hairibana Bishnupur district ki Lower Canal Fubolagi Lomi ama Low Suduna Lading a cookie militants and no many captain as one keep a Taudo Odugi Matunda, Central Government Hadi Kontangsing a Sipakalakibani, Taudo Oduga Mari Lena, Security Force Amasum cookie militants in a Kutonabiki Taudokta, Crossfire that Sampo de Ginupia Masikibani. Senior official Amana Fondo Kibada, Sarkana Pakalaki Kontang Sigimatungina, Lomi Sing a low Unaribus and Kong Singyagi, Karam Karamazagasin, sensitive Webegi Hibadu, identify Tauri. Maka tabana kilani gi marakta class thokthana ba beli gi area sing de lomi sing amasum security force sing puna thabak tomina ba hori hari bising kong sing ya da lagi blokham sing asi ningthina lo ubu yana ba gi dam ngak shenna ba CRPF ki kangbo sing de khankhri Bishnupur district thoki ba thaudu odu ga madi leinana police na thijin ba gi thabak sa thaba hori thaudu odu de senari bising gi mathakta athubuda ain go ba thabak sing nakhotuna justice purakna ba hotnari haina phongtokhi Panmayabadi Fubola Taudu Osigi Mangoinana, Imphal East ki Laitan Popi area the Sumaite Singna, Low Koi Besang Lubada, Koki Singna, I think Bapirak Taudu Lake Ravani. Agriculture Department ki official amana Fondo Kibada, Kharif season asi, June the October Pavani, Kangloki Rangashin Maram Orega Hokibasai, Anirongi Matamasi, Singamasum Tangima Pamkiada, Farmer Activity Kias, Pantopungam than a Lakibani. Adobo Iran Krap Hagalakwadigi, Low Sugi activity Krap.
पाइखꯠꯄ हौरक्पदा चयेतनब थोलक्प कया असिना मरम ओइरगा सीजन असिदा महि मरोंग कया निंगथीना लोकप ngamloidra हाइबि अकीबसु लै मरम अदुना सरकारगी माइकैदिगी लौमीसिंग निंगथीना ngaksenuna पोथोक मरांग कायना होटनबा मथौ ताय हनस फुंगदोरक्ली अमरोमदना Myanmar refugees sing sangjafam piriba Mizoram India da khwaidigi wangna HIV AIDS nabi state oiri Myanmar gi refugees sing mapung phana sangjafam piriba madi North East da asobudrak ki makolama oiriba Mizoram lewas gi oina HIV AIDS khwaidigi masing yamna nabi state oiri masig hek mathangda Nagaland oiri National AIDS Control Organization NACO gi data matung in Mizoram su Nagaland state aniesi lewas gi oina leidiba National prevalence rate 0.20 PC dagi yamna wangkhatna sei taraga manga nifuga mapan phawda leiriba adults singi prevalence rate asi yamna wangna leiri official data asiki matungina Mizoram da HIV AIDS adult prevalence rate asi sada 2.73 oiri aduga Nagaland na sada 1.137 oiri Manipur gi oina di sada 0.87 Meghalaya na sada 0.43 Tripura na sada 0.37 aduga Arunachal Pradesh na sada 0.25 oiri adubu hairiba rate sing asi Mizoram amasum Nagaland ga yengnabada nemba taraga su national average oina leiriba sada 0.20 gi chang asidagi hena wanglibani Assam gi oina di HIV AIDS ki adult prevalence rate asi 0.13 aduga Sikkim dana sada 0.11 leiri hairiba state sing asi national average tagi hena tathana leiri Mizoram da nauna HIV AIDS nabagi masing ka hena wangkhalak pasiga mari lenana Mizoram gi Health and Family Welfare gi Minister Lalin Puina hairiba sing asi mapung phana dil tawnaba puna hotnaminaba appeal tawkhre Aizol da leiba Mizoram State Adults Control Society da pangthokiba governing body gi meeting da minister sigi maikaidigi state adugi adults sing da HIV AIDS nabagi sang asi mapung phana control tawnaba mathau taba thabak sing paikhatnaba khankhri State adugi Max ki project director Dr. Zane Ringzu Ali Ralti na meeting adura haikibada haukiba sai English singaniga kunga mari kunga manga da oina Mizoram gi leiriba ART Center taraga mari da HIV gi sagonari ba nauna miyoi lisingani ga humfugo mapan register tarakri haukiba sai manga gi matamasi dadi Mizoram na HIV AIDS ki anoba case singa sitam natam na hantaram na bade adubo haukiba matam khara sida state asida HIV prevention asi makok to oide hena phongtoki Amaromdana shoot at side order loinana farmer safety zone lauthokadabani kokomi Bishnupur district ki high canal da laidiba SSB security line degi meter kuntrarom tamaglab na leiba jaga amada Koki su militants na fobaladi ningthausam biren kauba lomi ama bu nongmoina kaptuna suwan ki ba thawdo adubu kokomi gi meke digi akan mamong na kandem tarakli loinana kokomi gi meke digi local farmer groups singama sum victim family singda solidarity uladuna tuan demand taruk thabak to onthona ba Manipur sarkar taksilakli hairiba demand sing adudi maru oina shoot at side order ga loinana farmer safety zone apokada bani civilian sing action ngamda bigi asoiba dukana no haibadu laptop na ba khudakta Transparent investigation sathagadabani high canal zone na khusuk climatic sana pairaba permanent security infrastructure thamgadabani lomi sing akiba mat yaudna maitai lofam singdagi traditional food boundary phawba low sing yangadabani security patrol ka khangadabani medical amadi economic support pigadabani hairi amaromdana fobola thodong matung crossfire laikhidraba khoikholing maitai na hatpo in uhanbagi thodok sengdokadabani DMCC Koki militants na nomay kapsula pagi thawdok ta labuk ta law suduna laiba ningthawjam biren kawami wema nomay panduna soki thawdok matung security force amasung koki lalaw singa khuthok nakhiba thawdo aduda crossfire the village ship amagi loinabi khoikholing laikhidabagi thawdo adu maitai militant ni singnaba singna nomay kablakpada laikhidabani haina East Mizoram sum Hindu Pauxid aran ba yumpham yaudaba pau kya phongkibadu sengdonaba Delhi Maitai coordinating committee na demand tokre committee asigi maikai digi thadorakhiba chirolamana hairiba haikibada unverified amasung misleading oiba report sing phongkibadu gidamuk sengdokadabani Hindu Pauxin aran ba pau phongkibaduga is Mozona Susampur district gi kukinupi ama laikhidaba thawdo adugi matangda lana pau phongkibadu yamna ningba kaikhibani madu yamna hakchina lawi Hindu Pauxi ki maikai digi maitai lomi ama nongmaina panbagi thawdo aduga ikan kanadana koki nupi ama hat ki haina report tawri aduga East Mozodana Bishnupur district ki phobolada lai papokpa numita maitai
military singnabasing attack ta kuki nupi ama hakchre haina report tawki hariba thawdo si maitai lomi ama nongoi maru ne hek panduna soki pa thawdo odu gi matung dani haina report tawri hariba pausing asi sumdaba ama sumiyam da lan ohona na bohona bane thawdo odu gi matang na Manipur police ki mai kai digi sakhang daba khulai pai bisingna nomai kapsi lakpadi gi phobola awang maning laikai digi ningthaujam biren ko bam yuema oi thangwa pambom na sokli noinana thawdo odu gi makha sa tharakpa security force sa thakhibo operation da sakhang daba khulai pai bising aduna nomai kapsi lakpadi gi nakal ani na khut thokna khiba adu gi crossfire da lansing manbi village sip ki loina bi khoi laikhidre haina phongdokrabani amaramna kuki women's organization for human right ki wafam quote tawraduna hindu pauksi na mite ama kuki ani gi marakta class asi thingnabagi damakta government gi maikei gi buffer zone laukthokrabasu mitai militant singna yamna toina violate tawduna buffer line lana sangsilalaga misam singna kudong thianabagi thawong singsa takhi haina phongdokliba si chumdaba mani Manipur government gi maikei gi housing phabo official oina buffer zone laukthokhiba leiti maram aduna hindu pauksi ama sum is mozona khudakta clarification ama sum correction tawgadabani hari amaromdana international yoga day gi thorom mafam kyara pauksana pangthoknakhre ngasi asi malem gi mafam kyara international yoga day gi thorom pauksana pangthoknabagum state asi gi mafam kyara su palan thoram asi pangthoknakhre international yoga day asi gi mari laina former minister N Berena Manipur ama sum masigi mapana lariba miyoi kudimak ge proposal pirakli masigi wan thok lairaba numit asi mahaki oina su mahaki kendra gi praja singa loina na pangtokhi yoga gi shakti ase aikhoi gi masamu phana thambadana tana mapangal kanba community ama ohena na bokhona bada asobo matik ama oidi haibisi aikhoi mipum kudimak na khangna bani maram maduna citizen kudimak na maru oina youth singna yoga si punsi gi tatna thana ba yadaba ma oina launaraga sakadabani loina yoga si aikhoi gi masamu phana thambadana tana aikhoi gi unity peace amasum society si amata oina bigi wakhalon ngalingi matamdagi lairaklaba yoga gi practice asi makhata na tawminara si hari ngasi rims na sinduna international yoga day ga mari lainana yoga for one art hell hive theme da rims ki gym khana da thauramasi pangtokhi thauramadu rims ki director professor G Sunil Kumar Sharma MS professor N Sanjeev head of department sing dr amasum staff kyana sar yakhi ministry of ayush ki sponsorship makada liberty theater kaksing sinduna theater sigi rehearsal hall international yoga day 2025 pangtokre thauramadu theater adugi yoga instructor moyangthim sobolana lusingba artist taragani thuni sargyaki khongnang thab university ni su yoga for one health one art haiba theme the international yoga day gi tharam pangtokre program adu university sigi makada faculty of allied Health Science Ayush College of Pharmacy College of Paramedical amasung Kanglaipak Medical and Nursing Institute na silaga pangthokibani hari NCC Cell IQAC DM University amadi Zoga Cell GP Women College na punok samnaduna ngasi GP Women College ki indoor hall taraga mathu supi International Day of Yoga 2025 pangthokre Sainik School Imphal School asigi campus the International Yoga Day gi thorom pangthokre tharamadu Sainik School ki principal Colonel A Rajendra Lusingdun School asigi oja sing mahiroi sing amadi parents sing yauna yoga sida saruk yakhi hari Makasa tarak poina topa paomna Israel na Iran gi nuclear site attack sa takri Russia gi scientist sing kauthokre Iran amasum Israel ani gi marakta hausik sokna riba akan malana si hena pakthok sakthokna raktuna third world war tholakadra haina malem gi lusingba singna masigi akiba du mayuna bahore Israel amasum Iran ani gi lana si na malem gi super power oiriba Russia China amasum America na nakal nama da phone tungsin gi phibam lakpa tarabadi third world war si tholakpa yabagi akiba lairi Iran Israel gi lana si yamna kupna monitor tawriba Russia gi president Vladimir Putin da lana si hena pakthok sakthoraktuna third world war tholakpa yabra haina hangmada madugi nungnang badu lusingba sina phongdokhibaga loinana global conflict risks asi lepten hengalakli Russia gi oina hauji Ukraine ga akan balan soknari nakalamoramna Iran amasum Israel ani gi marakta akan balan soknari thengnari Iran the nuclear facilities sing development kya tawrakhiba asigi matangda nungnang ba phongdokladuna makna makhata na phongdokhibada hauji Russia gi specialist ani Tehran gi damak nuclear reactor ani sari aduna lal si hena pakthok sakthoraktana ba madugi solution na mathiri Russia na maru mapang oina satminari ba leibak sing the military amasum technical cooperation asi expand tawna ba thorang tori
masida puna khulai puthok minanaba amasum military personnel sing amasum training peminabigi wakum yauri Moscow gi maikedi gi masagi lairiba armed force sing asi khwai gi nobo khulai amasum technology sing sijinaduna modernize tawna bo honari masiga loinana Russia na maru mapang oiriba leibak sing the military technical cooperation hengat hanabigi wakum su lairi hairiba leibak sing asi da equipment amasum weapons sing supply tawba amasum modernization tawba ga loinana puna development amasum personal training sing peminari loinana maru mapang oiriba leibak sing asi gi marakta lalon itiki thamliba athingba kya si laukthokuna trade and economy hena fokat hana bo honari hairi amaram da Iran amasum Israel ani gi marakta soknariba lala sigi manungsana Israel na ngase yukta Iran Isfahan nuclear site air strike takre Iran gi maikedi gi su yamlaba missile sing Israel kapsinduna attack takre US na Israel na sathari ba thawong sing asida mateng pangsinba tarabadi mipum khudimaki oina hena khudong thiba phiba mayuk nagani haina Iran gi foreign minister Abbas Agassi na phongdokre marak sida Israel gi maikedi gi phongdokhiba da Israel na sathaki ba attack adu Islamic Revolutionary Guard Corps gi Benham Shirayari ngarang numidang Tehran na sathaki ba air strike laikidri hairiba commander asi Iranian regime dagi Middle East da lairiba Islamic terrorists sing da kulai supply tawi hari maru oina Iran back toba Hezbollah Hamas Yemen gi Houthi rebels sing da Israel da attack tawnaba missile amasum rocket supply tawi so hari Israel ni Iran gi nuclear plant attack sathaki bas asina Russia da hen mi paibam pokali masina maram oirga Iran da leiramba Russia gi scientist ani kauthokre Israel gi maikedi gi di Iran gi supreme commander asi mafam singthudri ba phawba masum nuclear site sing asi mapung phana manghandri ba phawba attack sathaki geni hari Makasa tarak po na pausal pausi eri to papom MLA Susindro na pianda pa phungturakli Khurai lamlong da lebe ibu daw puthi begi ngarang lai lam thokpa numita Dolai ren singi marakta sasinaba mayai kaaba chinjak sizinaba kya yauksilaktu miyamgi pochai ama ata nangan ki ba amati lai gi dolai dandung na thajanbana singba thawong satakhiba laibak thibani hain ibu daw puthiba construction committee gi president gi pubuda natana Khurai AC gi MLA su oiriba El Susindro na pianda pa phungdorakli ngarang gi lai lamthokpa numika mari leina social media da video viral oirakli pasigi matangda laifam lena sida pangtokliba pawgi mifam amada MLA Susindro na thawdo da CNB sing committee gi mekedi gi umang lai kan maluk luk ukal da sinaragani haina phongdokhi mangna hai irang na marum orga sahi ani hena kumkang duna lai harau da basi phatti haina akhang hai sing phungdorapagi matung ina kumsi sahi numit mangani khakta oina maming dagi lai harau bagi thoram pangokoni Mangnai apun ba AC mangagi ming oina haingang Khurai khundrakpam ge school amadi wangkhai AC gi mifam sing laifam lena sina koli laining thau puthi bigi mafam sing pak chawbagi mathakta lai thamna tatpana lai lam thokpa numit sing da dolai ren sani gi mathakta tili lai harau ba kum khuding gi pangthokpada thawdok thokpana kumsi sahi gi oina di pamdab thawdok thoktana ba lai lam thokpar saruk yagada ba dolai ren singna lai lam thokpa gi mingda miyam gi lanthum ama ata nanghaloi haina masana khuyek si amam pihali lai lam thokpa numita setkada ba fizul sing mangjong lauthoklabadi dolai ren sasinna ba kya tholakpana ngarang nungthildagi hokiba lai lam thokpa adugi da ngarang nungalam dai pung ohum rom tabada fizul gi masu sing lauthoki ngarang gi thoram aduda lambi da ngai dun leirama khuyek se pi daba dolai ring sasinaba kyana mayai ka ba sinjak chasilaga lai dolai ring da yoksilakpadi ki miyam gi lanthum kya ama ada thon kibani haina pam da thawdok thokiba aduga mari leina amaibi na pirak pauta ki matung ina lana thokiba dolai ren sing hayeng lairoi loidringa ki mangoina soiki lan ki yaukhraba sungakpina ba ira thawni ira thawni sigidama dolai reng oina saruk yakhiba singna matam chana laktuna thawni minasi haina sumana makhata na phongtokhi duga hausguina di mya paus mata selu sinjarge mas makhata banau ba update mya punangai minasi